Kanglei News ki numidangi pau mineng tabi dua punna maku romai lambamna ikono na khurumjari. Siena kotuda khungak panate Kuki militant singni haina phongdoragli. Ngarang kangpokpida base toba Kuki CSO Committee on Tribal Unity na Nagapuru ki manung chaliba tangkul singna Manipurda thokliba irang asina maram oiduna khulngakpagi mathau pangthokliba Kuki Singbu tamthina Phurkkhiba Yaningde haina chirol tholakkiba adu ground reality khangdana namatagi oiba wafamda yumpham yaudaba oiduna thadorakpa chirol amani haina Yaningde phongdoragli. Ngarang ko tuna thadorakkiba chirol aduda Kuki jo volunteer taru hundungda laiba tangkul militant singna tamthina Phurkkhiba thawong Yaningde pung 13 gi manungda thawdok asida jeneriba tangkul militant sing adu puthorakadabani haina mari lainaba authorities singna demand tawba chirol ama thadorakkibani. Aris Khan ke thawdok mitai panggal marakta thokpa nate irang chagat biganu. Ngarang numidang pung 7 makhai khara helakpada kyangai awang lekai dagi Aris Khan apokpa Azjir Hamanbu masakang daba singna faraga olaba matung sire haiduna kyangai Muslim mangmaya da hundoklambagi thawong ase hojik thokliba irang asigi khudongchaba lauraga kanglubani khanahanaba sinba kengkhutpu kharagi thawongni. Thawdok asi mitai panggal anigi marakta thokpa thawdok nate achumba khangdringai social media da amadi miyamda comment piba panghaida haiba tawduna communal gi irang saganaba honabiganu. Mafam asida matam pumnamakta mitai panggal sing nungsi sanana leminarai haina UNPC gi executive member amadi Rajana phongdokhre. Mafam asing asi kyamgai Muslim amadi basikong faunariba thongda mafam aduda khundariba kyamgai mitai basikong mitai amasung kyamgai Muslim gi miyamna Aris Khan gi thawdok Yaningdaba phongdoktuna phangkhiba wakat mifam amaga mari lainana phongdokkibani. Nongmai bong kaplaga demand pangtawda tawrabadi democracy amasung constitution bo malengi miyamna hantana laurakani nandoluwang. Nongmai bong kaplaga demand pangtaw tawba yaradi India gi democracy amasung constitution ase malengi miyamna hantaba thakta laurakani haina amukogi president nandoluwang na phongdokhre. Wafam asing asi Rupa Mahal Theater da pangthokiba Roadside Vendor Welfare Association Khwairaban Ima Kaithel gi Kuntare suba mapopkumon thoramda sharuk yaraduna phongdokibani. Governor A.K. Balana AMIT SHAH UNAKHRE Home Ministry ki wafang Kuki zo singna ingadra. Tha achigi ahumda Manipur gi anauba governor ina wasak lauduna thabak paiba haukraba matung Ajay Kumar Balana Surashanpurda tha achigi tareta chatuna Kuki zo Phurukki CSO singa wari sanaruraba matung ngarang Kuki zo Council gi mihut mariga Home Ministry gi mahusinba official aniga Delhi da pangthokiba mifamda Ministry gi maikaidagi Manipur gi wathok asigi waroisin puraknaba dialogue chathanabagi damak violation gi thabak lepnaba Kangan kibadu Kuki jo Council amasung Phurup sing asigi terrorist singna induna thabak da onthokadra haibagi wafam hangnaragle. Sairak sida tha asigi 13 da ahan boina Delhi da chatkraba matung mathangi numit tha asigi 15 da President Draupadi Murmuga Rashtrapati Bhavan da unakhraba Governor nangasi Union Home Minister AMIT SHAH ga su unakre.